Chabokpi sibadagi Jenimsda erang thokhre, Dr. Suspend taokhre, erang laktaori. Mamang thagi tarada operation tawduna angang nupi macha ama unaraba matung mama adugi fibam soksolakpadagi Jenims Hospital da laikatnarakhiba nupi ama ngasi ayuk laikhidaba mari lainana imung manung amadi khungi miyoi kya laktuna Jenims da chauna erang thokhre. Erang laksinaba hotnabada police na tear gas amadi lathi charge na singba tawbada miyoi nipan soktuna laikatnakre. Amaromda Chabokpi ama sikhiba thaudok aduga mari lainana doctor ama suspend taokhre. Doctor suspend taukhiba adu hayeng faubagi manungda hanjantrabadi Jenimski doctor singna khongjang hauragani haina lauthokre. Thaudok thokphamdagi fangba paugi matung ina laikhidrabi maunaha adu lamlai assembly constitution gi manungsana leiba sekta makha leikaidagi wakamam bebita kunga mari mapu loiba nauba kaubi amani laikhidrabi gi imung manungna phongdorakpagi Bebita handak pokhiba machanupi asi tharaga macha ani sure chahi asigi June 9da angang unabagidamok hospital asida admit tawbaga loinana June 12da operation tawnanaba thawrang punamak loiduna hidak langthakna chingba kapa hokhi heiri. Adubu ikhang khanghaudon operation adu tawba yararoi matam khara leiraga tawsi hairakpadagi imung manungda nupi asida kapkhiba hidak langthaksing adudi karisu tawroidra haina hangbada nursingna karisu tawroi haibadagi yumda halakhi. July 9da amuk admit tawduna July 10da operation tawduna nupi macha ama phangjaki hairi. Operation loiraba matungda Bebita ising chawba amadi mabuk kangkhalakpana chingba tawrakpadagi mahakpu ICU da thamki amadi doctor singna mahak kidney fail oire haibaga loinana dialysis chingba tawduna laikatnarakhi hainasu imung manunggi maikaidagi phongdorakli. Mahakki fibam kankhalakpadagi amuk ward puthokduna makha tana layeng laklabasu ikui kuidana amuk obna chingba tawrakpadagi ICU da thamki amadi doctor singna mahakki Firak ningthina function tawdre hairakhi hairi. Imung manungna laikhidrabi maunaha asi hospital asina cheksinba watpadagi laikhidabani haina phongdorakli. Misi asigi matangda JAC amasa semkhre. Bebita laikhidre haiba pau tabadagi yamlaba miyam ngasi ayuk pung 9 khara helakpa aduwaida Jenims Hospital da thungjalakhi. Miyam adu police na Jenims main gate lonchinduna makha tana changhankhide. Erang sokthorakpadagi police na tear gas amadi lathi charge na singba chathabada miyoi 9 asok apan nangkhi. Amaromdana Jenimski doctor Tensubam Nemibu suspend taokhre. Ngasi thokiba suspend order adu hayeng August 15 faubagi manungda handoktrabadi mathang numit August 13 tagi Jenims doctor singna akanba khongjang changsilakpa yari. Jenims Hospital da ngasi numidang paumisinga unabada Teacher Association Jenimski executive member su oiriba ENT Department gi Assistant Professor Dr. N. Kumarjit Nahai Dr. Tensubam Nemi suspend tawbagi ngasi thokiba order adu asoiba aranba khara lei. Basic Department Inquiry ama yaudana suspense gi order adu thokibani amadi Basic Department Inquiry ama yaudana suspend order thokibadu yamna penjade haiba wafamji thamki. Suspension order adu thokpa matamda laikhidraba patient adu Dr. Nemi gi makhada admit tawkibani hairi. Adubu mahoksana anaba ama admit tawba haibase unit head adugi makhada tawbani haina palladuna maram asina suspension gi order aduda pallibadu aranbani chamada chama yaningde haina Dr. Kumarjina phongdokhi. Aranbasing asina maram oiraga hayeng August 15 faubagi manungda suspension gi order adu handoktrabadi mathang numit August 13 tagi Dr. Mayam kok chungsinaraga akanba khongjang khara changsilagani haiba wafam makha tana Dr. N. Kumarjina makha tana paumising thamlakli.